Malayamda ahum suba lanjau Thoknaba honaganu haina US President Donald Trump na Ukraine gi President Zelensky da Phongna Cheikhre US da thunglakiba Ukraine gi President asiga White House ki Oval Office da US President ga punna famina duna mineral deal tawnaba gi matang da wari sanaki adubu luchingba ani gi marakta mot manarakta badagi mineral deal adu tawkhidra hairi US President Donald Trump na Ukraine gi President Zelensky da Russia ga lan sokna riba sit lepnaba khangan kibaga loinana Malayamda ahum suba lanjau Thoknaba honaganu haiki nahakna santi pamnaba matamda US da amuk lau haina akan ba wafam thamki hairi luchingba ni gi marakta mot manarakta bana maramoiraga wari makha sathadana lepki amade Ukraine gi President Zelensky White House thadoktuna satki hairi oirakliba fibam masida US na Ukraine da military gi mateng piramba du makha tana pikhigadra natraga piroidra haiba tambangamdaba fibam amada lakle Bharat ki Prime Minister Narendra Modi na US da saluba matamda Indian illegal migrants singbu khongkutta yoling thangduna India da purakhiba dugi matangda US President Donald Trump da wafam amata phongdok lamkidabado US President Donald Trump na Ukraine gi President Zelensky da phongna saikiba dugumna sairakani kibadagi phongdok kidabani haina Aam Aadmi Party ki MP Sanjay Singh na phongdokre mahakna makha taraduna hai US President Donald Trump na mahaki matik mathauna uthoktuna mahaki khuba manungda pumnamak thamnaba honarakliba mahaki policy asigi mayokta Prime Minister Narendra Modi na lepangam loidaba oirabadi Bharat Laibak asi USA na tawningba tawbada iyada yaba haibadu oiragani tarif ki issue amadi illegal migrants singi issue putoktuna Prime Minister Narendra Modi gi oiba sabsaba khongpham ama US President Donald Trump ki mayokta lepangam gadabani masi natrabadi US President na Ukraine gi President da karisu leitana tawbi ki bagum Prime Minister Narendra Modi da su tawrakloi haningai leiti haina mahakna makata na phongdoki Manipur da PR thamjin kraba matung ihan hanba oina ngasi New Delhi da Union Home Minister Amit Shah na mayai tangba lauduna Housing Manipur da oriba security fibam gi matang da pangthokiba meeting aduda Manipur da tholiba kanglup ki irang asina maram oiraga National Highway sing da free movement yaram daba do lakadoriba tha ki tang nipan dagi National Highway sing da free movement lehenaba Union Home Minister Amit Shah na security force sing da section wa thamkhre hairi ngasigi meeting aduda Union Home Minister Amit Shah na phongdokibada Bharat ki Prime Minister Narendra Modi gi laingak asina Manipur da mausa gi punsi mahingda hanjilhangani National Highway sing da free movement lehengadabani haina security gi makok thongba sing da khangan ki Indo Myanmar border ngamkhai paring da khariba border fencing atuba matam gi manungda loisingani karigumba masida ayet apan pirakba thoklabadi makoi singadu gi mathakta sabsaba action lokhatkani haiki ngasigi fam kiba meeting aduda Manipur Governor Ajay Kumar Balla Security Advisor Kuldeep Singh Manipur gi DGP Rajiv Singha Ministry of Home Affairs gi senior official Union Home Secretary Director Intelligence Bureau Deputy Chief of Army Staff Eastern Command ki Army Commander Border Security Force BSF ki DG CRPF amari Assam Rifle Sarugya ki hairi Manipur Governor Ajay Kumar Balla unaruraba matung Arambai Tengol gi Tengoloi singna kul ngakpada sizinaba kulai sing laingakta khusin nakibadu sympathy fangnabani haina Indigenous Tribal Leader Forum ITLF amadi Committee on Tribal Unity Kotu Anina punna khuyek piduna thadrokpa sirola mana kangalakli sirola sina makha taraduna hai Arambai Tengol na Governor unaruraba matung kul ngakpada sizinaba kulai sing laingakta khusin narakiba sina makoy yasengba motivation adu mayek seng na takle Kukizo community gi mioi saniga kontra hena hat ki badu gi teksak pumnamak Arambai Tengol na pugada bani haina maral sirakiba ka loinana Kukizo singi oiba tokai ba separate administration ama lehengada bani haina su demand tawri ningsing ba yabadi governor na thokiba order amagi matung inna kulai sing pikhalang na bakhangan ki ba laikrabasu kuki kulai paiba sing na lum na lobagi mahutta tarai na lobagi asobo mami ama tari kuki sing na taliba demand mari haibadi Kukizo gi tokai ba separate administration ama piba Kukizo na namna taba mafam sing dagi Manipur police lautokpa maitai sing na season nariba kulai surrender tawhanba amadi Kukizo village volunteer singi legal protection piba hariba demand na si laingak na thabakta onthok trifauba kulai thadok roi haina sab yung na leptuna leiri
Kukizo singi oiba tokhaiba separate administration ama demand tawraduna ngasi New Delhi ki Jantar Mantar da khongjang sangsin gani haina Kukizo Women Forum Delhi amasung NCR na thadorokpa serol amana khangalakli serol asina makha taraduna hai minority oriba Kukizo tribal singi oina Indian Constitution gi makha da tokhaiba union territory ama athuba matam da semgadabani haina Bharat Sarkar da demand tawbaga loinana Arambai Tengol na illegal charter of demand da Manipur Governor Ajay Kumar Ballana ayaba pikiba yaningde State Armory dagi lut tawkiba khulai singna Kukizo ki matakta landara kibaga mari lainana case sing NIA amadi CBI na lokatpa ngamdaba yaningde David Thekpu hatpada senaba sing NIA na fagadabani haiba demanda khongjang ngasi sangsingadabani hairi ningsing bayabadi ngasi Union Home Minister Amit Shah na mayai tangbal lauduna Manipur security fibam gi matangda khananaba New Delhi da kaukiba mifam aduda Manipur Governor Ajay Kumar Balla Manipur lenga ki makok tongba official amadi military forcing su saruk yagadawribani. Who will do the things? I'm not asking that. I'm asking that poppy cultivation is there in the hill area. Is it okay or not? Is it true or not? I'm not aware. Good or not? If you is it good or not? Yeah, you tell us. Is it good or bad? No, you can speak. You can speak. Now that 2 minute bas 2 minute. Jitan bhai 2 minute bas. हाँ. you see, it's not in the hill areas. We heard that there is a poppy cultivation, but it's all both from even Meiteis, Nagas, Kukis. Meitei doing the poppy cultivation in hill area. Why You are not? saying. Yeah. But they are Ask not allowed everyone. to go in hill area. How can they do? They invest money. They invest money. Yeah, They invest money. Yeah, They invest money in cookie community. They are And they are drug doing cartels. poppy Been to cultivation. Manipur, They are brother. drug Have you cartels. been to Manipur? मैं आऊंगा अगर आप बुलाएंगे. Please, please. They are the drug cartels. मतलब आप ये कह रहे हैं कि एक मिनट मैं आप एक मिनट मैं ये कहना चाहता हूँ जा रहे हैं जाइए मत ऐसे नेगेटिव हो जाएगा वीडियो में नेगेटिव हो जाएगा जाएंगे तो देखिए मैं ये पूछ रहा हूँ ये भैया ने बोला मेरी बात सुनिए एक मिनट भाई एक मिनट मैं ये सवाल ये है कि मेरी बात सुनिए इन्होंने ये कहा कि पॉपी कल्टीवेशन हो रहा है और मैतई उसको फाइनेंस कर रहे हैं इन्वेस्ट कर रहे हैं और दूसरे लोग कर रहे हैं तो क्या मैतई कुकीज को पैसा दे रहे हैं पॉपी कल्टीवेशन के लिए पूरा कम्युनिटी कोई भी इन्वॉल्व होता है सिर्फ कुकी को टारगेट नहीं करना चाहिए नागा भी करता है मेटे भी सब इन्वॉल्व है ना मैतई कुकी सब इन्वॉल्व है इसमें सिर्फ कुकी को नहीं कुकी को ब्लेम नहीं कर रहे पूरा कुकी कम्युनिटी को हम किसी को ब्लेम नहीं कर रहे हम सिर्फ सच की बात कर रहे हैं सच्चाई क्या कुकी कम्युनिटी भी अपने अंदर झांकेगी आप बताइए अपने दिल में झांकेंगे कि अगर कुछ गलत हो रहा है तो उसे सही करेंगे लास्ट टाइम मैंने यही क्वेश्चन पूछा था अगर कुछ गलत हो रहा है सिर्फ कुकी से नहीं कुकी सुधारेगा क्या अपने अंदर अगर कुछ गलत हो रहा है को एलिगेशन करेगा नहीं एलिगेशन नहीं अगर कुछ हो रहा है गलत हो रहा है तो ठीक नहीं है फेल नहीं है सब कम्युनिटी को पूछना चाहिए ऐसा नहीं सबको पूछना चाहिए लेकिन अगर किसी को पूछा जा रहा है तो क्या वो इसको अपनी गलतियों को स्वीकार करेंगे कोई थोड़ा सा ये कम्युनिटी में कोई इम्पोर्ट होने से सब कम्युनिटी को ऐसा इंजाम नहीं लगाना चाहिए भारत की कोनुंग ओरिबा न्यू दिल्ली दा एयर पोल्यूशन थोकपगी सांग वांखलकलिबा सि हंथनबा दिल्ली सरकार ना पाइखलकपा खोंगथांगी सरुक अमा ओइना था सिगी तांग 19 माथोई दगी हौदुना सही 15 हेलबा गाड़ी सिंगदा पेट्रोल पंप की थाव पिररोय हाइरी दिल्ली की एनवायरनमेंट मिनिस्टर मनजिंदर सिंह ना एयर पोल्यूशन की मतंगदा ऑफिसर सिंह पुन्ना फमिनादुना मिफम पांगथोकलबा मतुंग खोंगथांग असि पाइखलकमनी हाइरी